Army ne henglep ki khanpi da UKNA mari Hatkhraba Matung Khangla village ta lup asigi kem amasu thugai khre ngarang ayuk anganbada Churac district ki henglep subdivision gi manung chanba khanpi da kungamathoi suba para commando gi special unit amasung Assam Rifles ki combined team amana UKNA gi kedar mari halaga manga na fagat ki bathogdo adugi makha chatharakpada Army na subdivision asigi manung chanba Khanglap ta chathaki ba operation da UKNA gi kem amasu thugai khre yamna nongmai amasung nongmai maru kaya fagat khre Army gi pau gi matung nadi operation adu spear corps gi kangbu sing na chathaki bani operation adu da AK-56 ki rifle ama M4A1 carbine ama yauna nongmai mari yamlaba maru sing amasung lanbam gumna paisinduna thamlamba khusu kulai kaya amasu fagat pangam ki loinana UKNA gi kem amasu thugai ki Army na UKNA gi mathakta chatharakhi ba thawong asi lup asigi keder sing na handakta village chief ama hat pa yauna miyamda ki tujuma pokhan magi thawong kaya chatharakhi ba dugi mayokta ni hairi amarom da ngarang Army na UKNA gi kedar mari hatkhiba adubu yaningdaba fongdok tu ngasi Churac district ki mafam khara da Kuki luf kayana total shutdown gi khongjang changsin khibadagi karbar gi loisang sing thonglona kre lambi sorokta emergency gi thabak thoram sing na tana lanai gari sing chana khidi adubu jo sing na tariba jaga sing dadi ban gi mamita khide Kuki in Churac Kuki Chief Association Churac Kuki Women Organization for Human Rights Kuki Khanglai Lompi amasung Kuki Student Organization Churac gi Meitei digi Khanpi village ta Army na UKNA gi kedar mari hatkibagi thawong adu akan mamong yaningdaba fongdokli loina na laikhidraba sing adu gi imung manung gi awabada saruk yari government security agency sing insurgent amasung volunteer group sing gi marakta makhata na nai tanabagi thawong chathadana ba appeal tawraduna khenaba leiba khudingmak santi oiba mong da loisinaba dabi tawrakli Madu khaktana district aduda santi amasung tangdu leitaba fibam purakani haidi khut thingjindana ba khangali GPRN Naga Hill area gi airmark tawduna thamliba development project sing da Manipur da operate tawriba belly based arm organization sing na khut thingjinduna GPRN gi joint secretary captain Retier KK Lamkang na thadorakpa notification amada hairi notification asina makhata na haribana belly based arm group sing amasung departmental authorities sing gi marakta illicit coordination leiba maramna hill region gi development apan makaya piri chingi miyamna belly project sing da khut thingjin khibasu leite mari leinariba department singi Meitei degi su ta moi sengna amasung tongan ba community singi sentiment ikai khumnana ba makhoi gi administrative responsibility sing adu pangthokna ba takseli asigumba mutual understanding asina infrastructure sing amasung welfare sing ningthina paikhat ngamgani hairi UKNA gi laikhidraba lanmi mari masak maming khanglei ngarang ayupung mari rom tabada Churac district ke henglep police station gi awanglomda kilometer kunlom chalaga leiba khanpe khunda 36 suba AR amadi Indian Army gi apun makangbu na chathakhiba operation da khuthongna bada laikhidraba UKNA gi lanmi mari adu masak maming khangmangam khrei thawdo adu da Assam Rifles personnel ahum su aso pandangduna laikana ki hainaragli thawdo adu da laikhidraba UKNA gi lanmi mari gi mafam da Kuki singna sinduna ngarang numidang Churac da awaba phongdokpagi tharam ama pangthokre hairi source amagi matungina laikhidraba UKNA gi lanmi sing adu Churac district ki Thongsai village tagi Kilonjon Fairjon district ki Penja village tagi Alex Damon Fansong village tagi Thanglin Haukip amasung Songpi village tagi Thanglin Kipjen kawi hairi makhoi mari gi thawai yawda bhakchang sing adu Churac district da post mortem tawraba matung lairon chanbagi thoram pangtholagani hairi makhoi mari gi thawai yawda bhakchang sing adu lairon chandriba fawba ngarang ahing dagi Churac district da lauthokiba adu hojiksu makha tana changchili shutdown na Churac gi mahausa gi punsida kaiba pikre ngarang ayu Assam Rifles ka khuthongna bada UKNA gi kedar mari laikhidaba thawdo adubu yaningdaba fongdok tuna Churac district ta leiba tongan ba civil society organization sing na kaukiba total shutdown na Churac gi mahausa gi punsida chawna chaitheng pikre total shutdown na duna maram oiduna Churac gi tongan ba mafam da leiba miyam tinba mafam sing da mi thorak na khide mafam kaya da leiba kaithel sin pokpham pham khide dukan sing thonglona ki mahausa gum lambi da mi chatpigi chang yamna nemki lambi da total shutdown asibu sogat pa mioi sing thorak tuna khongjang asibu sogat ki pamdaba thodok sing thoktana ba security force amadi Manipur police na kanba chaksin tharang sing lokhat ki Union Minister Savitri Thakur hayeng juri bamda lakadauri Bharat Lenga ki Ministry of Women and Child Development ki State Minister Savitri Thakur hayeng November 3 tagi 9 faba numit humni gi khongchat oina Juribam district ta lakadauri Maki numit humni gi khongchat asida Juribam district asida paikhaliba tongan ba scheme amadi project sing review tawgani loinana district asigi chawkha thorangi thabak sing hakthengna yengsingani maki khongchat asida district asigi DLO sing amadi makhoi gi staff sing su loina gani minister gi khongchat manung da Juribam headquarter da leigani minister gi khongchat manung asida Juribam district da mari laina ba employee sing
absent oirabadi makhoi mathakta disciplinary action lokhutkani haina ngarang Jiribam district ki DC na thokpa order amana khangankhre pan leibak taret ki mihu taraga marina hayeng Bihar gi vote thadaba yengdawri Election Commission of India ECI na International Election Program Visitor Program ngarang New Delhi gi India International Institute for Democracy and Election Management da hawdokre thoramasigi saruk amma oina tongan balaibak taret haibadi France, South Africa, Indonesia, Belgium, Philippines, Thailand amasung Colombia dagi punna mioi taraga marina hayeng pangthokadariba Bihar gi State Assembly mikhal gi ahan matangka ki oina vote thadanagadariba si yengadawri Manipur yauna Bharat ki state kharada ngasi mayai oina nong chugani Indian Meteorological Department ki weather report ki matung ina ngasi Manipur, Nagaland, Mizoram, Tripura, Karnataka, Goa amasung Andhra Pradesh ki mafam kharada akhakaraw galoina mayai oiraf oiba changda nong chugani haidi weather report asigi matung ina Tamil Nadu, Puducherry ki mafam kayada kan mamong na nong chugani Marasida leibasigi konung oiriba Delhi da nungsit motpagi chang wangkhalakli haidi Mizo Integration Council semba amasung registration tawbagi thawang revoke tawgadabani KMLPA Mizo Integration Council semnaba public notification ama thokibadu kumu jamba Meitei Laikai Patadar Land Owner Association na yamna kana yaningdaba fongdokli haidi Association asina thadorokpa cherol amana haribana Churac district ta hojik masagi identity amasung citizenship status verified tawdaba mioi kaya ama leiri maram aduna anauba society ama hojik leiriba tangka asida registration yahanba haibasi identification amasung verification gi process ta yamna chayinaba oina thokani asigumba organization sing asida bona fide oiba Indian citizen khaktamak yawnaba state asida National Registration of Citizen NRC mapungfana chanadriba fawadi anauba society amata form tawba natraga register tawroi haibagi achet pathajaba lei Churachandpur amasung masigi manak nakna khundariba mioi kaya ama hojik khunda leita dribani amasung mapungfana amuk hanna khunda leita nabagi damak ngairaga leiribani maram aduna Lanjena kibasing aduna halaktriba fawba amasung hanagumna mapungfana khunda leita driba fawba anauba society ama semba haibasi mapu faroi amasung social imbalance to anbani hojik oiriba political amasung territorial demand haibadi Kuki land pigadabani haina demand tawringa yamna sensitive oiba tangkak asida Mizo Integration Council register tawba haibasi Churachandpur district ta santi amasung communal harmony amasung santi puraknaba honabada ayetpa panba kaya thokani maram aduna hariba wafam sing asi mapungfana pangthoktriba fawbadi Mizo Integration Council gi public notice amasung registration tawbagi wafam adu revoke tawbiu association asina santi legality amasung Manipur integrity gi damakta chapchana lepli haidi New Chayang village ta operation chathakibasu leitana karamna yamlaba khulai fare haribano New Chayang village ta Assam Rifles amasung Kakching Police Commando gi maikai dagi makhal amatagi operation chathakiba leite adubu khulasi dagi yamlaba khulai fagale haribasi matau karamna haribano haiba Mari lainaba authority na sengdorakadabani haina New Chayang village authority gi maikai dagi fongdorakli New Chayang Village Authority na thadorokpa cherol amana haribana media gi khuthangda khulasi dagi yamlaba nongmai amasung nongmai marusing fare haribasi tabada thamoi sokna nungaitaba fawi October 13 da fongkiba media report amagi matung ina Assam Rifles amasung Kakching Police Commando gi apunba team amana hariba khulasi dagi Insas Life magazine gun ama yauna yamlaba marusing taragani thoi bore rifle ama single barrel bolt action rifle ama 5.56 ki maru kun hand grenade ohum 36 hand grenade ke army 51 ammunition para bomb ama empty case taragumde amasung tactical store kaya fagale hairi adubu kulasida siguma makhal gi thodok natraga makhoina yamlaba khulai fagale hairiba kulasida makhal amatagi operation chathakiba leite pawaduna thamoi songna nungai thaba amasung chamamnaba fawi asiguma makhal gi sophisticated weapon amata kulasida leite maram aduna mari leinaba authority gi maikai degi thodok asigi matangda sengdorakadabani hairi Naga on police na aina yadaba mawongda mioi bagi hakchang kaya lalolamba mioi ahum fagatkrei Naga on district ka thangnaba khulsingda imung amada mioi mari laibada mioi ahum di masagi kidney yonthoi Assamgi Naga on district police na illegal organ trade toramba geng khutpu amada yawba mioi ahum fagat pangamkrei thogdo asiga mari lainana Naga on district police ki senior superintendent of police Swapnali Das na fongdokibagi matung ina police na aina yadaba mawongda organ trade tawriba group asi action lokatringai mamangdagi senaba kuirabani amadi gang asi chahi kharagi mamangdagi illegal oina chathaduna lakpani police na fagalaba mioi ahum adudi Darani Das Elias Bogumulo Mahendra Das amadi Pipa Das ni makhoi ahumak illegal oina kidney amadi achai organ sing yonbagi thabak chathabada hakthengna chenaba singni
ꯄꯨꯂꯤꯁꯅ ꯆꯠꯊꯈꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯇ꯭ꯔꯦꯠ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ 2 ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯤꯑꯣꯏ 2 ꯑꯗꯨꯗꯤ ꯚꯥꯏꯇꯥ ꯆꯂꯤꯌꯥꯂꯤꯗꯒꯤ ꯍꯖꯥꯔꯤꯀꯥ ꯑꯃꯗꯤ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯗꯥꯂꯧꯄꯨ ꯀꯧꯏ꯫ ꯏꯂꯤꯒꯦꯜ ꯀꯤꯗꯅꯤ ꯇ꯭ꯔꯦꯠ ꯑꯁꯤ ꯅꯥꯒꯥꯑꯣꯟꯒ ꯊꯪꯅꯕ ꯈꯨꯜꯁꯤꯡꯗ ꯆꯠꯊꯕꯅꯤ꯫ ꯃꯍꯥꯛ ꯅꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯇꯝꯕ ꯄꯥꯎꯗꯝꯗ ꯏꯃꯨꯡ ꯑꯃꯗ ꯃꯤꯑꯣꯏ 4 ꯂꯩꯕꯗ ꯃꯤꯑꯣꯏ 3ꯗꯤ ꯃꯁꯥꯒꯤ ꯀꯤꯗꯅꯤ ꯌꯣꯟꯊꯣꯛꯏ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯒꯦꯡ ꯑꯁꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯁꯨ ꯏꯂꯤꯒꯦꯜ ꯑꯣꯏꯅ ꯇ꯭ꯔꯦꯠ ꯑꯁꯤ ꯆꯠꯊꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯊꯤꯒꯠꯂꯤ ꯍꯥꯏꯔꯤ꯫